ꯑꯍꯥꯟꯕꯃꯛꯇꯗ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯋꯥꯔꯤ ꯊꯥꯒꯠꯆꯕ ꯉꯝꯖꯈꯤꯗꯕꯒꯤꯗꯃꯛꯇ ꯃꯤꯌꯥꯝꯅ ꯉꯥꯛꯄꯤꯅꯕꯒꯤꯗꯃꯛꯇ ꯍꯟꯅ ꯍꯟꯅ ꯅꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯤꯜꯇꯟ ꯋꯥꯔꯦꯞꯄꯝꯒꯤ ꯑꯅꯧꯕ ꯈꯨꯗꯣꯜ ꯀꯗꯣꯝꯗꯅꯣ ꯀꯗꯥꯏꯗꯅꯣ ꯀꯗꯣꯝꯗꯅꯣ ꯀꯗꯥꯏꯗꯅꯣ꯫ ꯅꯨꯃꯤꯠꯇꯣ ꯑꯣꯟꯊꯣꯛꯅ ꯈꯣꯏꯔꯥꯡꯕ ꯅꯨꯃꯤꯠ ꯍꯥꯏꯕꯗꯨ ꯀꯔꯤꯅ ꯈꯣꯏꯔꯥꯡꯍꯜꯂꯤꯕ ꯃꯗꯨꯗꯤ ꯌꯨꯝꯗꯒꯤꯁꯨ ꯈꯔ ꯁꯥꯎꯅꯔꯞ ꯇꯧꯅ ꯊꯣꯛꯂꯛꯏ꯫ ꯃꯗꯨꯅꯔ ꯑꯩꯅ ꯍꯥꯏꯐꯝ ꯈꯪꯗꯅ ꯈꯣꯏꯔꯥꯡꯂꯤꯕꯁꯦ? ꯑꯁꯨꯝ ꯂꯥꯛꯄꯅ ꯑꯋꯥꯡꯕꯤꯌꯣꯁꯤ ꯌꯧꯔꯦ꯫ ꯑꯋꯥꯡꯕꯤꯌꯣꯁꯤꯗ ꯂꯩꯔꯤꯕ ꯕꯁꯁꯤꯡꯗꯨꯗ ꯑꯩꯒꯤ ꯇꯤꯀꯦꯠꯇ ꯏꯔꯤꯕ ꯅꯝꯕꯔꯗꯣ ꯊꯤꯗꯨꯅ ꯀꯥꯈꯠꯂꯤ꯫ ꯑꯩꯅ ꯍꯦꯛ ꯀꯥꯈꯠꯈꯤꯕꯒ ꯏꯀꯨꯏ ꯀꯨꯏꯗꯅ ꯕꯁꯇꯣ ꯑꯗꯨꯃꯛ ꯊꯧꯔꯦ꯫ ꯃꯥꯗꯤ ꯉꯁꯥꯏꯒꯤ ꯑꯩ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯕꯖꯥꯠꯅꯤ꯫ ꯑꯩꯅ ꯊꯣꯡꯅꯥꯎꯔꯣꯝꯗ ꯃꯥꯏ ꯂꯩꯊꯣꯛꯇꯨꯅ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯀꯟꯅ ꯊꯧꯔꯤꯕ ꯕꯁꯇꯨꯒꯤ ꯊꯣꯡꯅꯥꯎꯗ ꯈꯨꯝꯖꯤꯜꯂꯛꯂꯤꯕ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯅ ꯌꯩꯔꯛꯄꯗ ꯅꯨꯡꯁꯥꯒꯤ ꯃꯩꯁꯥꯗ ꯆꯣꯛꯊꯔꯨꯔꯕ ꯍꯛꯆꯥꯡꯁꯦ ꯈꯔ ꯃꯈꯩꯗꯤ ꯇꯦꯛꯈꯠꯂꯦ꯫ ꯋꯥꯈꯜꯁꯨ ꯃꯋꯣꯟ ꯈꯜꯂꯛꯏ꯫ ꯑꯩꯅꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ ꯃꯥꯅꯕꯨ ꯂꯥꯜꯂꯤꯕ꯭ꯔꯥ? ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯣꯟꯊꯣꯛꯅ ꯄꯪꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯍꯥꯏ, ꯑꯩꯅ ꯆꯠꯂꯤꯕꯁꯦ ꯏꯃꯨꯡꯒꯤ ꯑꯋꯥ ꯑꯅꯥ ꯈꯔ ꯃꯈꯩꯗꯤ ꯀꯣꯛꯄ꯭ꯔ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯅꯃꯥ ꯅꯆꯥ ꯃꯇꯝ ꯈꯔꯇꯪ ꯑꯩ ꯌꯥꯎꯗꯅ ꯂꯩꯕꯁꯤꯕꯨ ꯉꯝꯗ꯭ꯔꯕ꯭ꯔꯣ? ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯀꯗꯥꯏꯗꯅꯣ ꯆꯠꯇꯨꯅ ꯈꯤꯇꯗꯤ ꯍꯣꯠꯅꯕ ꯌꯥꯏꯗꯅ꯫ ꯃꯤꯒꯤ ꯁꯤꯟꯗꯣꯟꯅ ꯈ꯭ꯋꯥꯡ ꯀꯣꯏꯔꯕ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯐꯝꯂꯒ ꯅꯃꯥ ꯅꯆꯥꯕꯨ ꯁꯪꯂꯒ ꯑꯗꯨꯝ ꯂꯩꯔꯣ ꯍꯥꯏꯔꯤꯕ꯭ꯔꯥ ꯑꯩꯕꯣ? ꯃꯣꯝꯃꯒꯤ ꯅꯨꯄꯤ ꯊꯣꯏꯕꯤꯅ ꯌꯨꯝꯁꯤꯗ ꯏꯃꯥ ꯏꯆꯥꯗꯪ ꯂꯩꯍꯧꯕ ꯉꯝꯂꯣꯏ ꯍꯥꯏꯕ ꯅꯠꯇꯤꯌꯦ꯫ ꯌꯨꯝꯗ ꯁꯨꯝ ꯂꯩꯔꯒ ꯀꯔꯤꯅꯣ ꯑꯐꯪꯕ ꯁꯨꯔꯒ ꯂꯩꯕꯁꯨ ꯌꯥꯏ ꯍꯥꯏꯖꯕꯅꯤ꯫ ꯃꯣꯝꯕꯅ ꯑꯗꯨꯅꯗꯤ ꯃꯤꯒꯤ ꯁꯦꯟꯗꯣꯟꯁꯤꯡꯁꯦ ꯀꯣꯛꯄ ꯑꯩ ꯏꯁꯥꯁꯦ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯃꯤ ꯑꯣꯏꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅꯅꯦ ꯆꯠꯂꯤꯕꯅꯤ꯫ ꯑꯩꯁꯨ ꯂꯦꯝꯅ ꯆꯠꯄꯗꯤ ꯅꯠꯇꯦꯗꯅ ꯑꯃꯨꯛꯇꯪꯗꯤ ꯃꯤꯠ ꯃꯥꯏ ꯄꯥꯡꯕ ꯌꯥꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯤ꯫ ꯃꯣꯍꯟꯗꯥꯁꯇꯣ ꯃꯥꯅ ꯑꯩꯅ ꯌꯥꯎꯒꯗꯕ ꯊꯕꯛ ꯃꯐꯝꯗꯣ ꯑꯗꯨꯁꯨ ꯉꯥꯡꯅꯕ ꯂꯣꯏꯔꯕꯅꯤ꯫ ꯃꯁꯤꯗ ꯑꯩꯅ ꯑꯃꯨꯛ ꯆꯠꯇ꯭ꯔꯕꯗꯤ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯤ ꯍꯥꯏꯈꯤꯔꯣꯏꯗ꯭ꯔꯣ? ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ꯫ ꯃꯇꯝ ꯈꯔꯗꯪꯗꯤ ꯅꯃꯥ ꯅꯆꯥ ꯋꯥꯔꯁꯨ ꯋꯥꯅ ꯂꯩꯔꯝꯃꯨ꯫ ꯍꯣꯏ, ꯃꯥꯅ ꯍꯥꯏꯔꯤꯕꯁꯤꯁꯨ ꯏꯆꯨꯝꯃꯛ ꯆꯨꯝꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯗ ꯑꯩꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯀꯔꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯂꯨꯒꯅꯤ? ꯂꯥꯏꯔꯤꯛꯁꯨ ꯑꯩꯅ ꯍꯦꯟꯅ ꯍꯩꯔꯤꯕ ꯑꯃꯨꯛꯇ ꯐꯥꯎꯕ ꯄꯔꯤꯈ꯭ꯌꯥ ꯄꯥꯁ ꯇꯧꯕ ꯉꯝꯗꯕ ꯃꯥꯅ ꯑꯣꯐꯤꯁ ꯀꯥꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯑꯩꯅ ꯍꯖꯤꯔꯥ ꯁꯨꯕ ꯆꯠꯂꯨꯒꯗ꯭ꯔꯣ? ꯒꯧꯍꯥꯇꯤꯗꯗꯤ ꯀꯅꯥꯅꯁꯨ ꯈꯪꯂꯔꯣꯏ, ꯁꯨꯅꯤꯡꯕ ꯊꯕꯛꯁꯨ ꯁꯨꯕ ꯌꯥꯔꯦ꯫ ꯃꯥꯅ ꯁꯥꯎꯗꯅ ꯇꯧꯔꯤ꯫ ꯍꯌꯦꯡ ꯑꯩꯅ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯒ ꯃꯥꯁꯨ ꯍꯔꯥꯎꯖꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯑꯁꯨꯝꯅ ꯃꯣꯝꯕ ꯈꯟꯅ ꯂꯥꯛꯄꯅ ꯁꯦꯛꯃꯥꯏ ꯌꯧꯔꯦ꯫ ꯒꯥꯔꯤꯒꯤ ꯍꯦꯟꯗ꯭ꯔꯃꯦꯟ ꯑꯉꯥꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯆꯥꯛ ꯆꯥꯒꯗꯕ ꯌꯥꯎꯔꯗꯤ ꯀꯨꯝꯊꯕꯤꯔꯣ, ꯄꯪꯀꯨꯏꯗꯤ ꯀꯨꯏꯕꯤꯔꯅꯨ, ꯃꯌꯥꯝ ꯀꯨꯝꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄꯗ ꯃꯍꯩ ꯂꯣꯏꯅ ꯀꯨꯝꯊꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯉꯁꯥꯏ ꯇꯤꯀꯦꯠ ꯀꯛꯈꯤꯕꯒꯤ ꯂꯦꯝꯍꯧꯕ ꯂꯨꯄꯥ 1,100 ꯈꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯆꯥꯛꯇꯤ ꯆꯥꯗ꯭ꯔꯦ꯫ ꯆꯥ ꯑꯃꯒ ꯑꯆꯥꯄꯣꯠ ꯑꯃꯒ ꯆꯥꯔꯒ ꯂꯦꯜꯂꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯌꯥꯝꯗꯣ ꯆꯥꯕ ꯊꯛꯄ ꯂꯣꯏꯅꯔꯕ ꯃꯥꯜꯂꯦ꯫ ꯒꯥꯔꯤꯗ ꯑꯃꯨꯛ ꯀꯥꯈꯠꯂꯛꯏ꯫ ꯑꯁꯨꯝꯅ ꯒꯥꯔꯤꯁꯨ ꯑꯗꯨꯝ ꯊꯧꯔꯦ꯫ ꯉꯥꯏꯍꯥꯛ ꯊꯧꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯉꯁꯥꯏ ꯁꯦꯛꯃꯥꯏꯗꯒꯤ ꯀꯔꯤꯅꯣ ꯈꯔ ꯆꯥꯁꯜꯂꯨꯕꯗꯨꯒ ꯅꯨꯡꯁꯥꯅꯒ ꯁꯥꯕꯒ ꯊꯧꯔꯤꯕ ꯒꯥꯔꯤꯒꯤ ꯁꯥꯍꯨꯝꯗ ꯊꯣꯡꯅꯥꯎꯗ ꯁꯤꯠꯆꯤꯜꯂꯛꯂꯤꯕ ꯏꯪ ꯂꯥꯎꯔꯕ ꯅꯨꯡꯁꯤꯠꯅ ꯏꯁꯥꯗ ꯌꯩꯕꯗ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯃꯨꯟꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯂꯤꯔꯤ ꯁꯤꯠꯄ ꯅꯨꯡꯁꯤꯠꯀꯤ ꯁꯥꯍꯨꯝꯗ ꯐꯅ ꯀꯨꯏꯅ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ꯫ ꯒꯥꯔꯤꯅ ꯕ꯭ꯔꯦꯛ ꯐꯥꯕꯒꯤ ꯈꯣꯡꯕ ꯃꯈꯣꯟꯗꯨꯗ ꯈꯪꯍꯧꯗꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯑꯩꯅ ꯀꯗꯥꯏ ꯌꯧꯔꯕꯒꯦ ꯈꯟꯗꯨꯅ ꯊꯣꯡꯅꯥꯎꯗ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯃꯥꯎ ꯌꯧꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯒꯥꯔꯤꯗꯨꯁꯨ ꯉꯥꯏꯍꯥꯛꯇꯤ ꯈꯥꯝꯂꯦ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯃꯆꯥꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯄꯣꯠ ꯑꯃꯗ ꯃꯨꯟꯅ ꯆꯦꯞꯊꯗꯨꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯕꯒꯨꯝ ꯑꯩꯁꯨ ꯂꯝꯗꯝꯗꯣ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯖꯩ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ꯫ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯩ ꯌꯣꯟꯕ ꯀꯥꯈꯠꯂꯛꯂꯤꯕꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯃꯔꯣꯠ ꯈꯣꯏꯔꯞ ꯇꯧꯅ ꯍꯥꯏꯔꯛꯏ, ꯏꯕꯨꯡ ꯀꯗꯥꯏꯗ ꯌꯦꯡꯕ꯭ꯔꯥ? ꯍꯩꯁꯦ ꯃꯌꯣꯝ ꯑꯃ ꯂꯧꯕꯤꯌꯣꯅꯦ꯫ ꯍꯥ, ꯍꯩ? ꯑꯣ, ꯀꯌꯥꯅꯣ ꯅꯪꯒꯤ ꯍꯩꯁꯤꯕꯣ? ꯂꯨꯄꯥ 10 ꯈꯛꯇꯅꯤꯗ, ꯁꯦ ꯂꯧꯕꯤꯌꯣ꯫ ꯍꯥ, 10ꯅꯤ ꯍꯥꯏꯕ? ꯍꯣꯏ, ꯑꯃ ꯍꯦꯛ ꯄꯤꯔꯝꯃꯣ꯫ ꯑꯁꯨꯝꯅ ꯃꯥꯎꯒꯤ ꯍꯩꯈꯥꯗꯣ ꯃꯌꯣꯝ ꯑꯃ ꯂꯧꯍꯧꯔꯦ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯍꯥꯎꯕ ꯍꯩꯈꯥꯗꯤ ꯑꯃꯨꯛꯇ ꯆꯥꯗ꯭ꯔꯤ ꯍꯥꯏꯕ ꯌꯥꯏ꯫ ꯑꯣꯟꯊꯣꯛꯅ ꯈꯣꯏꯊꯨꯝꯅꯅ ꯍꯥꯎꯈ꯭ꯔꯦ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯔꯛ ꯃꯤꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯒꯥꯔꯤ ꯉꯥꯏꯍꯥꯛ ꯈꯥꯝꯂꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯧꯔꯦ꯫
ꯑꯩꯒꯤ ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯔꯤꯅꯣ ꯑꯩꯁꯤꯕꯣ? ꯏꯃꯥꯅ ꯍꯦꯛ ꯄꯣꯛꯄꯗꯒꯤ ꯑꯁꯨꯝꯅ ꯂꯝꯁꯥꯡ ꯆꯠꯇ꯭ꯔꯤꯕꯅꯔ? ꯎꯔꯨꯕ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯃꯛꯇ ꯐꯖꯕꯒꯤ ꯐꯖꯕ ꯉꯥꯛꯇ, ꯅꯨꯡꯁꯤꯕꯒꯤ ꯅꯨꯡꯁꯤꯕ ꯉꯥꯛꯇ. ꯀꯩꯅꯣꯅꯦ ꯑꯩꯁꯤꯕꯣ? ꯍꯦꯂꯣꯏꯅ ꯆꯦꯟꯕ ꯍꯥꯏꯕꯗꯨꯕꯨ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯗ꯭ꯔꯥ? ꯑꯁꯦꯡꯕꯅꯤ, ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯒꯅꯤ? ꯇꯨꯝꯄꯛ ꯇꯨꯝꯄꯛ ꯏꯆꯥꯎ ꯆꯥꯎꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯆꯤꯡꯗꯣꯟꯗ ꯁꯛꯂꯣꯟ ꯀꯌꯥ ꯄꯨꯔꯕ ꯂꯩꯆꯤꯟ ꯅꯣꯡꯐꯥꯏꯅ ꯃꯐꯝ ꯆꯥꯅ ꯁꯤꯡꯇꯣꯛꯇꯨꯅ ꯊꯝꯕꯒꯨꯝꯅ ꯆꯤꯡꯗꯣꯟꯗ ꯄꯛꯂꯤ. ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯈꯜꯂꯤ, ꯁꯔꯒꯒꯤ ꯅꯟꯗꯣꯟ ꯀꯥꯅꯣꯟ ꯍꯥꯏꯕꯗꯣ ꯑꯁꯨꯝꯅ ꯐꯖꯔꯛꯄꯗ꯭ꯔꯥ? ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯕꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯑꯃꯨꯛ ꯇꯥꯔꯛꯏ. ꯍꯥꯏ ꯃꯣꯝꯕ, ꯂꯥꯎ 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 ꯂꯥꯎ. ꯀꯗꯥꯏꯅꯣ ꯅꯪ ꯆꯠꯂꯤꯗꯨꯕꯣ? ꯂꯣꯠꯄꯅ ꯀꯥꯟꯅꯔꯣꯏꯅꯦ. ꯑꯩꯁꯦ ꯁꯦꯜ ꯊꯧꯕ ꯂꯥꯛꯄꯗꯅꯦ ꯂꯝꯕꯤꯁꯦ ꯀꯨꯠꯂꯕꯅꯤ. ꯑꯩꯅ ꯑꯣꯏꯅ ꯏꯀꯥꯏꯔꯦꯅꯦ ꯅꯈꯣꯏꯗ ꯂꯥꯛꯃꯟꯗꯅ. ꯏꯀꯥꯏꯒꯗꯕ ꯅꯈꯣꯏꯅꯗꯤ ꯏꯀꯥꯏꯗꯗꯅ. ꯑꯩꯅ ꯑꯣꯏꯅ ꯏꯀꯥꯏꯔꯦꯅꯦ. ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯤꯕꯣ? ꯅꯪꯅꯅꯦ ꯁꯦꯜꯗꯣ ꯁꯤꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏꯔꯒꯅ ꯀꯗꯥꯏ? ꯄꯇꯥꯗꯣ ꯄꯨꯊꯣꯔꯛꯑꯣ. ꯑꯩꯅꯦ ꯃꯤꯡ ꯍꯦꯛꯇ ꯑꯣꯜꯂꯨꯔꯒꯦ. ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯁꯨ ꯃꯊꯥ ꯁꯥꯗꯗꯅ, ꯑꯩ ꯂꯥꯛꯄꯗꯁꯨ ꯂꯣꯠꯇ꯭ꯔꯦꯗꯅ. ꯑꯃꯨꯛꯁꯨ ꯈꯜꯂꯛꯏ. ꯇꯥꯃꯣꯅ ꯆꯠꯄꯤꯒꯗꯧꯔꯤꯕꯁꯦ ꯏꯃꯥ ꯏꯆꯥꯒꯤꯁꯨ ꯈꯔꯗꯤ ꯈꯟꯕꯤꯌꯨꯗ. ꯑꯁꯨꯝꯅ ꯈꯟꯅ ꯈꯟꯅ ꯂꯥꯛꯄꯅ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯒꯧꯍꯥꯇꯤꯁꯨ ꯌꯧꯔꯦ. ꯃꯣꯝꯕ ꯇꯦꯛꯁꯤ ꯑꯃ ꯐꯥꯗꯨꯅ ꯒꯧꯍꯥꯇꯤ ꯃꯅꯤꯄꯨꯔ ꯕꯁꯇꯤꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯣꯍꯟꯗꯥꯁꯀꯤ ꯑꯦꯗ꯭ꯔꯦꯁꯇ ꯊꯤꯗꯨꯅ ꯆꯠꯂꯤ. ꯃꯐꯝ ꯑꯗꯨ ꯌꯧꯔꯕꯗ ꯃꯣꯍꯟꯗꯥꯁꯀꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯀꯧꯔꯛꯏ. ꯃꯣꯍꯟꯗꯥꯁ. ꯃꯣꯍꯟꯗꯥꯁꯅ, ꯑꯔꯦ ꯃꯣꯝꯕ, ꯅꯪ ꯂꯥꯛꯑꯦ. ꯂꯥꯛꯑꯣ ꯆꯪꯂꯣ. ꯃꯣꯝꯕꯅ, ꯃꯣꯍꯟ, ꯅꯪꯗꯤ ꯍꯣꯇꯦꯜꯁꯤꯗ ꯑꯣꯟꯊꯣꯛ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤꯅꯦ. ꯃꯣꯍꯟꯗꯥꯁꯅ, ꯅꯨꯡꯉꯥꯏꯅ ꯂꯩꯇ꯭ꯔꯕꯗꯤ ꯋꯥꯅ ꯂꯩꯒꯗ꯭ꯔꯅꯤ. ꯐꯔꯦ, ꯅꯪ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯂꯅꯤ. ꯏꯃꯨꯡꯗ ꯆꯪꯂꯣ, ꯕꯥꯠꯔꯨꯝꯗ ꯆꯪꯂꯒ ꯅꯁꯥꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯔꯣ, ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯣ. ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯅꯪꯅ ꯗ꯭राꯏꯚꯔ ꯑꯣꯏꯒꯗꯕ ꯌꯨꯝꯗꯨ ꯑꯗꯨꯗ ꯍꯌꯦꯡ ꯑꯌꯨꯛꯇꯨ ꯑꯩꯒ ꯆꯠꯂꯁꯤ. ꯌꯥꯔꯦꯀꯣ? ꯃꯣꯝꯕꯅ, ꯍꯣꯏ. ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯗꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯑꯌꯨꯛꯇꯅꯤ ꯑꯩꯅ ꯗ꯭राꯏꯚꯔ ꯑꯣꯏꯒꯗꯕ ꯌꯨꯝꯗꯨꯗ ꯑꯩꯒ ꯃꯣꯍꯟꯗꯥꯁꯀ ꯂꯣꯏꯅꯅ ꯆꯠꯂꯤ. ꯌꯨꯝꯗꯣ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯕ ꯕꯪꯒ꯭ꯂꯣ ꯑꯃꯅꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛ ꯆꯥꯎꯕ ꯌꯨꯝ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤ. ꯑꯗꯨꯕꯨ ꯌꯨꯝꯗꯨꯗ ꯂꯩꯔꯤꯕꯗꯤ ꯁꯥꯔ, ꯃꯦꯗꯥꯝ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒ ꯃꯈꯣꯏ ꯃꯔꯤ ꯈꯛꯇꯅꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯜꯄꯔ ꯑꯅꯤ, ꯗ꯭ꯔꯥꯏꯚꯔ ꯑꯩꯒ ꯊꯥꯔꯒ ꯑꯅꯤ, ꯃꯥꯂꯤ ꯑꯃ, ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯅꯅꯕ ꯀꯨꯛ ꯑꯅꯤ, ꯄꯨꯟꯅ ꯑꯩꯈꯣꯏ 8ꯒ ꯌꯨꯝꯕꯨ ꯃꯈꯣꯏ 4ꯒ ꯄꯨꯟꯅ ꯃꯤ 13 ꯂꯩ. ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯂꯩꯒꯗꯧꯔꯤꯕ ꯌꯨꯝꯕꯨꯗꯣ ꯒꯨꯋꯥꯍꯥꯇꯤ ꯃꯤꯇꯩ ꯑꯣꯏꯔꯝꯃꯤ. ꯁꯥꯔ ꯆꯥꯎꯈ꯭ꯔꯕ ꯕꯤꯖꯤꯅꯦꯁꯃꯦꯟ, ꯑꯗꯨꯒ ꯃꯦꯗꯥꯝꯅ ꯗꯣꯛꯇꯔꯅꯤ. ꯃꯆꯥꯅꯨꯄꯤ ꯑꯍꯟ ꯔꯥꯙꯥꯅ ꯀꯣꯂꯦꯖꯀꯤ ꯂꯦꯛꯆꯔꯅꯤ. ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯥꯙꯨꯔꯤꯅ ꯒꯨꯋꯥꯍꯥꯇꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯃꯥꯁꯇꯔ ꯇꯧꯔꯤ. ꯑꯩꯈꯣꯏꯒꯤ ꯁꯥꯔꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯐꯩ. ꯃꯦꯗꯥꯝꯁꯨ ꯑꯗꯨꯝ ꯃꯉꯥꯏ. ꯃꯆꯥꯅꯨꯄꯤ ꯑꯅꯤꯁꯨ ꯁꯥꯔ ꯑꯃꯁꯨꯡ ꯃꯦꯗꯥꯝꯅ ꯄꯣꯛꯄꯅꯤ ꯍꯥꯏꯕꯗ ꯃꯇꯤꯛ ꯆꯞ ꯆꯥꯏ. ꯑꯣꯟꯊꯣꯛꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯂꯩꯃꯤꯟꯅꯩ. ꯑꯩꯈꯣꯏꯕꯨꯁꯨ ꯄꯣꯛꯃꯤꯟꯅꯕ ꯃꯆꯥ ꯃꯅꯥꯎꯒꯨꯝꯅ ꯂꯨꯅ ꯇꯧꯏ. ꯃꯇꯥꯡ ꯑꯁꯤꯗ ꯃꯤꯇꯩ ꯏꯄꯥ ꯏꯄꯨꯒꯤ ꯄꯥꯎꯔꯧ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ. ꯎꯍꯩ ꯌꯥꯝꯅ ꯄꯥꯟꯕ ꯎꯄꯥꯜꯗꯤ ꯃꯔꯨ ꯂꯨꯏ, ꯑꯊꯜꯕ ꯄꯨꯜ ꯃꯈꯣꯟ ꯊꯣꯛꯇꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯟꯗꯛꯇ ꯈꯪꯉꯤ. ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯝꯗꯨꯒꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠ ꯅꯤꯡꯊꯤꯅ ꯐꯖꯅ ꯈꯪꯗꯕꯅ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯔꯕꯁꯨ ꯑꯩ ꯏꯇꯣꯝꯇ ꯊꯕꯛꯇꯤ ꯀꯌꯥ ꯊꯥꯗꯣꯛꯇꯦ. ꯑꯩꯅ ꯆꯠꯂꯤꯕ ꯍꯥꯏꯕꯕꯨ ꯀꯩꯊꯦꯜ ꯆꯠꯄ, ꯃꯦꯝ ꯑꯅꯤꯒ ꯀꯣꯏꯕ ꯆꯠꯄ, ꯑꯁꯤꯒꯨꯝꯕꯁꯤ ꯅꯠꯇꯅ ꯑꯩ ꯏꯇꯣꯝꯇꯗꯤ ꯀꯌా ꯊꯣꯏꯗꯣꯛꯅ ꯊꯥꯗꯣꯛꯇꯦ. ꯑꯁꯨꯝꯅ ꯁꯨꯝ ꯂꯩꯔꯛꯄꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ. ꯑꯩꯁꯨ ꯌꯨꯝꯗ ꯁꯦꯜ ꯈꯔ ꯊꯥꯕꯗꯤ ꯉꯝꯖꯔꯦ. ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯕꯨ ꯅꯨꯄꯤ ꯊꯤꯔꯦ ꯍꯥꯏꯕꯁꯦ ꯈꯪꯗꯦ. ꯍꯪꯕꯁꯨ ꯅꯣꯡꯃꯇ ꯍꯪꯗꯦ. ꯇꯧꯕꯒꯤꯕꯨꯗꯤ ꯑꯩꯁꯨ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯔꯤ. ꯆꯍꯤ 24 ꯔꯣꯝꯇ ꯁꯨꯔꯤ. ꯑꯩꯅ ꯌꯨꯝ ꯌꯥꯝꯅ ꯉꯟꯅ ꯄꯥꯜꯂꯨꯕꯒ, ꯑꯉꯥꯡ ꯈꯔ ꯑꯣꯏꯕꯒ, ꯁꯤꯜꯂꯝ ꯁꯤꯟꯊꯣꯡ ꯈꯪꯗꯕꯒ ꯃꯄꯥ ꯆꯥꯅꯈꯤꯗꯨꯅ ꯑꯩꯒꯤ ꯏꯃꯨꯡꯁꯦ ꯑꯁꯤ ꯌꯧꯅ ꯄꯨꯊꯈꯤꯕꯅꯤ. ꯀꯔꯤ ꯈꯜꯂꯤꯕꯅꯣ ꯈꯪꯗꯦ. ꯌꯨꯝꯕꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯔꯥꯙꯥꯁꯦ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯛꯁꯤꯟꯅꯅꯕ ꯇꯧꯍꯟꯅꯩ. ꯑꯩꯅꯁꯨ ꯈꯪꯉꯤ ꯃꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕ. ꯃꯁꯤꯗꯅꯤ ꯑꯩꯅ ꯑꯩ ꯄꯥꯈꯪ ꯅꯠꯇꯦ, ꯑꯩ ꯏꯆꯥ ꯂꯩꯔꯦ ꯍꯥꯏꯕꯁꯦ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯕ. ꯑꯩꯅ ꯍꯥꯏꯔꯨꯔꯒ ꯃꯥꯅ ꯀꯔꯤ ꯈꯟꯈꯤꯒꯅꯤ? ꯑꯩꯅ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯏꯔꯗꯅ ꯃꯣꯏꯅ ꯑꯩꯕꯨ ꯌꯨꯝꯁꯤꯗ ꯂꯩꯍꯟꯅꯤꯡꯉꯛꯑꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯍꯥꯏꯕ ꯉꯝꯗꯕꯅꯤ. ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ
नुमित्तो अई थबक करिसु लेते हाइदुना लेकोलदा फमदुना सुम लेरम्बनी राधा हराव हराव चंगक्तुना अईगी इनाक्ता फमदुना हाइरई नदा अई ngasiदी कदिगममता हाइजगे अईबु इकाई खंगदेबिनिसु हाइबिगन अई मागी वाहिदु ताबदा थमोइगी नुंगपन फाउना स्वाई लावे करीबु ओइरिगबा हाइदुना अईना मखा ताई हा करीबो माना मखा तारखी दादा अईगी वखलसे पोथाबा ngamdre अई दादाबु थमोइ सेंगना नुंसी अईगी पुंसीसे दादागा हिमिनबा पामी दादा अईबु नरम थुपना हिंगनबियो दादा अईबु लानदे लौबिगनु अईना हाइरिबसे नुपी अमा ओइना आइफम थोक्तो वाहिनी हाइबा अई खंग अदुबु अई दादाबु नुंसीबना हेनखिबना इका एकी पुनमक थाथोक्तुना हाइजरिबनी अई मागी वाहिदो ताबदा आइफम खंगना वाखी अदुबु अईना पखंग ओइरमगदी माना हाइरिबा वाइसिदा अईना हेन्ना हरावरंगदबनी नत्रगा माना हायक्तिङाइदा अईना हाना फोंदोक्लंगदबनी पुनमक असे खल्लुरबा मतुंगदा अईना राधादा मुन्ना येंगदुना मखा तारे राधा करियो नंग हाइबसिबो नते नते मधु ओइथोक्तबनी येंगो अईसु खंगी अईसु मियोइबनी अईसु नंग मनुंसी अदुबु ngasiगी ताइबंगसिदा अचौ मचा लाइरे नाखनबगी खेनबा नंग खंगलिबा नत्रा अमरोमदना अईदी कैसु लेतबा युमसिगी मिनाइनी अदुगा नंगना युमसिगी सोइबा याद्रबा मांगबा याद्रबा कोहल्लहन्नी अदुगसु मथक्ता नंगदी लैपांग सखंगनरबा ओजा अमनी येंगो कयादा खेनखरबनो नंग अईगी पुंसी राधा नंग अईबु वारौगनो अईदी नखोई मयामगी नरुम थुपना अदुमक हिंजगे लमनमसिददी युमसि नतना अईगी चंगजफम लेते राधाना अईगी वारी पुनमकसे तारबा मतुंगदा हाइरई दादा अईगी बाबा मामासे अदु योंना पुचेन पिकिदबदि नते अईना बाबादसु मामादसु फजना हाइजगनी दादा करिगुंबा बाबागा मामागना याक्तरबसु अईगी पुंसिनि हिंगली मखैदी दादागी दमकता लेपकनी दादा अईबु थाजबियो राधा नते नते अदुमना तौगनु दादा अईना हाइरिबसिनि अई सोइदना हाइगनी असुमना हाइरमगा राधा इमुंगा चंखरे अईसु पखतबोय करिबोय अई कादा अदुमक चंगे नुमिदांगी चाक चाबा फावबा अई थोखिद्रे अईगी नाकोंगदसु सारना कौरबोय ता खल्ले नुमितुगी अहिंगदो सुंगतुम तुमदना नोंग अदुमक nganki मथंगी अयुक्तनी चाकथोंबी अंटी जमुनाना कौरपदो अई लवाई सम चप जुंगी हाय मोम्बा मोम्बा नंग अखोई सारना वेटिंग रूम दा ngai लेरेने अमता लाओ लाबो अदुमना कौरपदो ताबदा अई खंपे खंगना हा अंटी होय लाय अस अखोई सारना करी मु हाइदोरिबा अई ngasiदी निमित सुरेदना कोई सागे मार्ग चंगद्रिङाइदा फी हाना तु यमसंगिगे होरेन थीने ngangasu फट लाउं चखिबा यानबा हेरा नुपा मचाना करी हाय पुरमत येंगी असुमना खंदुना लेरिङाइदा जमुनाना अमुका कौरई मोम्बो सार ngai लेरेने ngसादिगी लाओने अई असुमना अंटी जमुनाना हन्न कौरपदुदा उपाय लेतरदुना सारगी मार्ग चंगसिली सारगी मार्ग चंगसिनदुना सार कई तापिगदबा सार असुमना हाइरगा कना कना लेगी हाइदुना कोई लेदुना येंगपदा मेदामसु फमदुना लेरम्मी मेदामना मोम्बा लाला फमुला सफादुदा फमुने मेदाम याने ऐसुम लेपसरगे मेदाम ngihaktangduda kadumdagino khangdana ai humangna isache ulup-lupki kamlaksu cheng khaibagumna thak nikki asumna pakhatuna leptuna laingaida sarna makhatari kaidorogene nangbo ipa pakhalidubo famune sofadura famune yantana wari sasini ai bema nabungi sa amta poro hai asumna sarna harakpadagidi ai yamna kina hangoina tapna changshinduna sofa machi amada tuminna phamthai sarna makhatari momba ngasidi
Ipa wa ama haige. Ipa se Guwahati sida pokjarabasu. Ipa se Mitay masa. Ipa na nungsa thirubadi. Aigi ichanupi animak lamdam sigi irol tinadaba lamlanba kana amagi makada waithunglugadra haiduna ipana pakhalubani. Adubu aigi ichanupi Radhana namaga aigada ngarangse mabukninggi wahi khudingmak ikaiba hangoiba amatta leitana namaga aigada wari sa. Aduna ipana nangasu wari saindana kaubani. Hayuni ipabu lanasu khangenu nangbu yum palabaro aduga nangna kari lamdagini haiba apokpa leibra hayuni ipada karimata koigenu hayu asumna sarna ingonda hangakyo wahangdo ai pakhum piba ngamkide maramdi aidi yum palabani yumda ichanupi ama leiru maramasina sarna hangakwa wahangdo ai pakhum piba ngamkide adubu khumdabadi yadabana ai khumki sar ai imphal dai khara aithaba athapa khungang amadagini aduga ai bu popiba baba imati laikidre ai tumta leijabani adumungna sar aina Guwahati sida laktuna sar hoigi mating pangduna leiba ngamjaribni sa wahai khara se hairaga ai tuminna leiki sarna khanglingniba maru ba wahi do ai ichinsina kangthokpa ngamkhide sarna makhata na hanglai momba nang yumdi palabra hayuni ipada karimta koigenuni hayuni sarna namhang hanglakpasida khumbam khangdana chindagi tholakpa wahi ama khumdokhi sar ai yum panjadri sar aigi wahi se tabada sar amadi madam haife yengaduna nokphet tawi punamakto aina tuminna yengduna uru thamoi nungi wahi nadi ikhau pongna haiki sar ai yum pale adubu chimban thokna haibadi ngamkhide lairaba tola taraba nangi thamoi se karino tola taraba nangi punsi se karino aduk tonba yum pale isa leire haya fawba maka lamna phongna haidokpa ngamda thangnaba mikopta aina khalakhi aina yum pale hairuragadi aibu yum sida lehenningoidra aibu yum sidagi chathanningadra adudi aigi tangjafam kadaida aigi hojik tangjafamdi yum masini aduna aidi yum masina yanaba chattaba yade anthokpani lairabagi mapok sar amadi medamgi matawlu yenglaga ai phuk hogole sar adudi ai mu thukjarukhige hairamlaga ai ka tamna chenchatuna ai ka da changlei asumna matam khara haukhare aibu sar amadi medam amadi imungdur leiriba mipum khudimangna hana nuksina luna tawrambadagi hena yamna luna tawduna thambi aigi awatpa karisu lehenkide asumna leirakpase tha manga mu haukhare nomagi numitni ai sar amadi medamgi manakta changduna haijei sar ai yumdamtu thukjarukhige aduga muk thuna changjirakke aije thoktaba yadaba thaba ama leire sar orbu yade ai hayeng chatnanabagi ticket tukjarage momba nang yuma thoge haiba adudi karam matam long lakani sar ai yarim khaidi thuna changna bhona jage adu phogdani sar orbu yade pare yarim khaidi thuna changna bataw ko se lupa lak amani thina nangi kari kaino kara leiba khopa nangi cross oi khoko sar yani sa ai nangi sar na biba tolop to ai tum aslaga thamjari yani sa sedi yani sa yadini ipana yadini se pasal sar asumna sar na pirap ko pesa du pairaga magi kada sangtuna hayeng chatnabagi mafi maro loisalli numittugi numidangi Radha ai kagi thongninda leptuna tapna kawrai dada ai amta sangjarakke aidi hayengdi yum yorani khalubada haraubana isasi nokphet tawduna isaiga nganglaga phiro loisallamani Radha na ibu korpo tabada phatlaw yengthokduna Radha chawla o phamulaw sango
ꯀꯩꯗꯧꯔꯒꯦ ꯂꯦꯞꯄꯒ ꯂꯩꯗꯨꯕꯣ ꯑꯩ ꯍꯌꯦꯡ ꯆꯠꯅꯕ ꯐꯤ ꯂꯣꯏꯁꯤꯜꯂꯤꯕꯅꯤ ꯂꯥꯛꯑꯣ ꯆꯪꯉꯣ ꯐꯝꯃꯨ ꯂꯥꯛꯑꯣ ꯁꯤꯗ ꯔꯥꯙꯥꯗꯣ ꯑꯩꯒꯤ ꯋꯥꯍꯩꯗꯣ ꯇꯥꯕꯗ ꯀꯔꯤ ꯈꯜꯂꯨꯔꯕꯅꯣ ꯈꯪꯗꯦ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯑꯇꯠꯄ ꯂꯩꯇꯅ ꯆꯤꯟꯊꯔꯛꯏ ꯆꯪꯉꯛꯇꯨꯅ ꯑꯩꯒꯤ ꯀꯥꯗ ꯊꯥꯔꯤꯕ ꯁꯣꯐꯥ ꯃꯆꯥꯗꯨꯗ ꯐꯝꯊꯗꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ ꯗꯥ ꯅꯪ ꯍꯌꯦꯡ ꯌꯨꯝ ꯊꯣꯛꯑꯅꯤꯀꯣ ꯔꯥꯙꯥ ꯀꯩꯗꯧꯔꯒꯦ ꯀꯞꯄꯤꯗꯨꯕꯣ ꯑꯩ ꯑꯃꯨꯛ ꯂꯥꯛꯈꯤꯗꯣꯏꯁꯤꯗꯤ ꯗꯥ ꯑꯩꯁꯨ ꯂꯥꯛꯀꯦ ꯑꯩꯁꯨ ꯄꯨꯕꯤꯌꯨ ꯗꯥ ꯉꯥꯏꯈꯣ ꯔꯥꯙꯥ ꯃꯇꯝ ꯈꯤꯇꯗꯤ ꯉꯥꯏꯈꯣ ꯑꯗꯨꯒꯤꯁꯨ ꯃꯇꯝ ꯂꯥꯛꯈꯤ ꯍꯟꯗꯛꯇꯤ ꯑꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯌꯨꯝꯗ ꯊꯣꯛꯈꯤ ꯑꯗꯨꯒ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯦ ꯗꯥ ꯑꯩ ꯂꯥꯛꯀꯦ ꯑꯩ ꯄꯨꯕꯤꯌꯨ ꯗꯥ ꯉꯥꯏꯈꯣ ꯔꯥꯙꯥ ꯅꯪ ꯑꯩꯕꯨ ꯁꯥꯎꯒꯅꯨ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯗꯥ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯑꯃꯨꯛꯇ ꯋꯥꯁꯛꯄꯤꯌꯨ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯥꯏꯕꯗꯨ ꯔꯥꯙꯥ ꯑꯩꯅ ꯅꯪꯒꯤ ꯅꯀꯣꯛ ꯄꯥꯏꯗꯨꯅ ꯋꯥꯁꯛꯏꯕꯁꯦ ꯑꯩ ꯅꯪꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯈꯤꯅꯤ ꯁꯦ ꯀꯞꯀꯅꯨ ꯄꯤꯗꯣ ꯑꯕꯣꯏ ꯁꯦ ꯀꯞꯀꯅꯨ ꯗꯥ ꯑꯩꯕꯨ ꯂꯧꯕ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨꯀꯣ ꯑꯁꯨꯝꯅ ꯀꯞꯅ ꯀꯞꯅ ꯂꯩꯍꯧꯏ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯩ ꯒꯨꯋꯥꯍꯥꯇꯤ ꯊꯥꯗꯣꯛꯇꯨꯅ ꯏꯝꯐꯥꯜ ꯇꯝꯅ ꯊꯣꯛꯂꯛꯏ ꯑꯩꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯈꯜꯂꯛꯏ ꯑꯩꯅ ꯔꯥꯙꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯕ꯭ꯔꯥ ꯃꯥꯅꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯅ ꯃꯤꯅꯝꯈ꯭ꯔꯦ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯁꯦ ꯑꯩꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯈꯜꯂꯒ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯔꯥꯙꯥꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯅꯠꯇꯕ ꯂꯤꯆꯠ ꯑꯃꯨꯛꯇ ꯆꯠꯈꯤꯗ꯭ꯔꯤ ꯃꯥꯗꯤ ꯑꯩꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯣꯏ ꯑꯩꯁꯨ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯑꯩꯁꯨ ꯃꯥꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯄꯨꯟꯁꯤꯗ ꯅꯥꯟꯊꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯜ ꯑꯃꯅ ꯃꯥ ꯑꯩꯒꯤ ꯃꯥꯡꯗ ꯊꯠꯇꯨꯅ ꯂꯩꯈ꯭ꯔꯦ ꯑꯗꯨꯃꯛꯅ ꯑꯩꯅ ꯄꯥꯡꯒꯟ ꯊꯣꯛꯈꯤꯗꯕꯅꯤ ꯔꯥꯙꯥ ꯅꯪꯒꯤ ꯂꯥꯟꯖꯗ꯭ꯔꯕ ꯊꯃꯣꯏ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯏ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯗꯨꯕꯨ ꯔꯥꯙꯥ ꯍꯟꯗꯛꯀꯤ ꯃꯄꯣꯛꯁꯤꯗꯗꯤ ꯅꯪ ꯑꯩ ꯊꯨꯡꯅꯧ ꯍꯥꯏꯗꯨꯅ ꯇꯝꯂꯝꯗ꯭ꯔ ꯃꯥꯜꯂꯦ ꯃꯊꯪꯒꯤ ꯃꯄꯣꯛꯇꯗꯤ ꯅꯪ ꯑꯩ ꯋꯥꯏꯊꯨꯡꯅꯁꯤ ꯔꯥꯙꯥ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯋꯥꯔꯤ ꯑꯅꯧꯕ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯗ ꯉꯥꯏꯕꯤꯔꯝꯃꯨ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨꯁꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯤꯌꯥꯝꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯦꯌꯔ ꯑꯃꯁꯨꯡ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ